अहानबदा मरुएबा पाव खरा कुकी मिलिटेंट सिंह फॉरेस्ट बिट ऑफिस मई tharamle हारी CRPF की पर्सनल सिंह Changsinba ngamdri खुलाई मतिक चाना पाइबा कुकी मिलिटेंट्स कुंथ्रारुम जिरिबम डिस्ट्रिक्ट की लांतिंखाल मखा बस्ती दलैबा फॉरेस्ट बिट ऑफिस तुमनमई tharamle हारी मनाक नकपदा लैबा CRPF की पर्सनल सिंह मफमदुना Changsinba ngamdना लैरि हानि थाजने ओइरि पाव मन मखा ताना पाली Makasa Tarakpoina Panam Pausiri to Pamaru, Power and Border Fencing, it up the Belleship Amadi Tribal Government Employees Sing Saruyabi Aroi, ITLF, Separate Administration, Demand Pangriba Pabo Kukiamat and ADC Mikal Yawi Aroi. Ino member border Maru and Manipur Gis Harukta, India government and Namkai Sambal Kab Kitabuk Satarakpada, border Sigi, not get the Lady Tribal Miyamaru and the Belleship Singamadi. Tribal government employees in Amatana Saruga Vegan Waina, Indigenous Tribal Leaders Forum ITLF na Apple Torokli. ITLF na Thadurak Pastor Lamada, Indo Memar border fencing town of a union government a warep Lorokibatu, Amuktaga Kantabiraga Kompa Madu Handopinava, ITLF Kimakedi say Sigizana Wari Marida, Union Home Minister Amit Sara Taxin Crep. ITLF की मैकेडी की बॉर्डर फेंसिंग की थबक लेपीना बमदी नमखै परिंग ले सतनरम फ्री मूवमेंट रेजिम FMR लखथोकिबा दु अमुहना सतना हनबिना बतक्सन किबनि नमखै संबल खादना बमदी FMR लखथोक्तना ब मिजोराम अमसुम नागालैंड की मियामना सि इंडिया गवर्नमेंट तक्सन किबनि म्यांमार अमसुम इंडिया की नमखै परिंग की नागेता खुंदा लैता अदुना लेमिनरकलिबा ट्राइबल कम्युनिटी की मरक्ता लैरिबा सोशल कल्चरल अमदी इकोनॉमिक मरियसी करिगुम नमखै संबल खारबदी तनखरगनि मरम सेंट्रल गवर्नमेंट की फिरेबदु हंदोपिनबा तक्षिंदुना लाखिबने हारि अमरमना मणिपुर गवर्नमेंट की मखादा लेतबा तोखाइबा एडमिनिस्ट्रेशन अमा कुकी सिंगवेब डिमांड तौदुना अकन ममोंग हौजि चंगसिलिबा इसिदा ADC मिखल की वफम पुथोरकपा सिसु लेउथीबा अमदी खोंजंग असिबु मयोन अमदा खोंजंग असिबु मयोन अमदा होंगनबो होनरकपनि हाइना लौदबा ngamloi Manipur lengana kuki miyam ki mathakta miyot minai kya sathariba madi kuki misam kya sikraba matamasida aikoi gi khongjang asibu ADC mikal na kaidongaida maiwon honghan mangamloi maram asina aikoi gi dimana si phangdriba phawba kuki miyoi amatana ADC mikal saru yabigeno hairi Nakala maromda mamang tha October taraga mari the hill area committee hais AC na warep ama lauduna ADC mikal pangthok triba phawa miyoi kunna temporary committee amam ADC kudimakta semduna singi governance paina bakhanki adubu warep adu lawa matamda okijau gi MLA amata yaukidaba maramne hais AC na laukibu warep adu ITLF na yapangam lahiri tokhaibi administration amagi demand tobigi wahauda ethnic violence ama thokliba serasida Hais AC na warep laukiba du aron be agenda amagi makhara laukiba warepni maramdi kumza English singani ga taraga tarukta ADC mikal pangthokraba matung matam loiraba phawpang si phawpu local body singi mikal pangthokna laklibani masimangna su Manipur lengana singi miyam gi karisu khande habadu taklibani hari ITLF ki siroladu kuki NP Susapur gi president Mizo People's Convention की President, Paite Tribe Council की President, United Zao Organization, Simte Tribe Council, Wi-Fi People's Councils, Mate Tribe Union, Mar Inpu Emasum, Gangke Tribe Union की President अपना सही तरकली, अमरों ने CM को Unakhiba लेते उनके सुखंडे कुकी MLA सिंह, ममांग से English सिंगनी का कुन गोहम दगी में होम दगी मणिपुर कांगलुपानी के मरक ते इरांग थोलक पदेगी कुकी MLA सिंह मिनिस्टर नुंगथोमम बेरेंगा Unakhiba लेती Matung nasu unage khandi haina kuki MLA tarana puna sign tawdun thadurak pasirol amada hairi kuki MLA sing hakholat kipgen letpa hokip nemsa kipgen ngursang rur sanate paulilan hokip LM khokte lezamam hokip senun thang kimnio hokip hangsing amasum bungjangil balti na puna sahi tawdun thadurak pasirol amana hai thasigi nipana Supreme Court sathaki bi hearing amada Solicitor General of India की मैकेडी की मणिपुर की चीफ मिनिस्टर ना कुकी MLA सिंह उन्नतुना मणिपुर मौसा की फिल्मदा हंजलंगना बहोनरी हाइना एपेक्स कोर्ट असिदा सबमिट तौकी बुआपम मदु पुमला लान बुआपम हेरि कुकी मियोइ सिंह की मथक्ता इथनिक क्लींसिंग चथरिबा मदि मणिपुर हौजिक थुकलि हिंसा की थाक्तोक सिंह सिगी मास्टरमाइंड ओरिबा चीफ मिनिस्टर गा ममांग सही इंग्लिश सिंह नि कुन गोहम दगी मे अहुम दगी ngasi फावबा अखोइना उनखिबा लेति दुगा मतुंग उनगे हाइनसु खंदे हरि Ngasinumida waram phone ki tungan Manipuri sipung singdagi masum thoki ba thawdo thok singdagi maruebi ipau sing myam na thamji hanbada kanglai pak ki maira digi lakhusaraga
Kuki Militant sina thamnak pokpi akoibida nongmay amadi bom kapsinduna landarakpada army personnel ama soklei lomi sing labuktagi samji khainaduna sankhannarakre Kuki Militant singna Manipur laingak amasu miyambu karisu leitana khanduna misam praja singi mathakta nongmay amasum bom nasungba kapsinduna landa ningba matamna yamna laina landa silakti ngarang Bisnupur district ki Kumbi police station ki watha lambida singthaktagi kap tharakpa nongmay maruna panbadagi mauna ama laikhidraba matungda ngarang numidang amadi ngasi ayuk Imphal East district ki manungsana lamlai AC ki Yangpokpi police ki manungsana lairiba Yangpokpi santi khongbal thamna pokpi kulda Kuki Militant sina bom amadi nongmay kap tharaktuna akan mamong landa silakre thagdok thokpham gi khunja singa mari sabungko khunau village development committee gi secretary oina thaupuriba ningombam thoibana pauksi asida phongdorakhiba gi matunginadi Kuki Militant singna thamnak pokpi oyok sing haina khangnariba Kuki Militant singna khudum chanduna lairiba mafam asidagi ngasi ayuk pung 8 makhairam tabadagi ayuk pung 13 makhai phauba pung ani gi mayada Kuki Militant singna mafam adura lauk suduna leijaba misam myam tamna ahanbada bom mari kaptharakhi masigi matungda atat akham leitana nongmai round kya amasu kaptharakhi hairi laibak phabadi Kuki Militant sina kaptharakpa bom singa du labuk yobung ngamdana singyara pokhaihi nongmai madi bom kaptharakpa du mafam adu leiriba Central Security Force ki personnel amagi khut ki sarukta nongmai maruna panduna sokhi hairi khunja sina phongdorakhibagi matung inadi laurok pantha oibaga loinana ngasin nomaijing numit oibana labukta laukumduna thabak sugadoribasi maitai ngakta oigani habasi khangduna Kuki Militant singna atamnana lau suriba lophamda nomai kapsinduna landaslak poigani nomai kapsalakpa aduna maram oiduna labukta lau suduna leiba khunja lomi sing labuktagi sankhatnaraktuna sapagadaba mafam singda laikhi hairi nomai kapsalakliba mafam adura mathau tawduna leiba BSF amadi Maha Regiment gi kangbuna khut handuna nakal ani gi marakta ngyak khut thoknakhi Kuki sina nomai kap tharakpa aduna maram oiduna thamna pokpi sana sabi sabungko khunau gi mafam singda lau yaina basatpa laumi sing lau yaidana maikai salai khangduna senkhatna rakhi haina phongdorakhi ngasinung thelpung ahumlom tarakpa matamna su Kuki Militant singna thamna pokpi oyok sing singsang paringdagi nongmai round tararum thamna pokpi maitai khulromda kapsilakhi nomai kapsilakhi basigi matangda akoibada leiriba khunja singi lusingba sing amadi Yangpokpi police station da mifam ama pangthoknabagi sem sabasu laikhi hairi ngara numidang pung 8 nifuram taba matamna su Kuki Militant sina thamna pokpi sana sabi sabung khokhunaw sing tamna nongmai kaptharakhi ahanbada maingal ama hana kapkhalaglaga madugi matungda bom marirom kaptharakhi loinana nongmai ron kya amasu leptana kaptharakhi hairi nomai kapagi makul tabadagi mafam aduna leiramba BSF MR amadi police ki kangbunasu handura nomai kapki numidang pung anirom taba matamna nongmai kappa lephi hairi thaudo aduga mari leinana laisumda leiba army na asat awok tawba misam miyam lambi da thatuna sek tawki hairenasu pausda makhatana phongdorakli makasa tharakpo ina to papawmana jeribam gi usa tholamadi lengang pokpi maitai kulda Kuki Militant sina bom amsung nongmai masing khangdana kapsilakre Jeribam district ki tuan ba mafam singda khulingduna leiriba Kuki Militant sing Manipur laingangna takthok pangamdabadagi Kuki Militant sina Jeribam gi maitai khul singna nongmai amadi bom kapsinduna landa ningba matamda landa abagi thabak satharakli masida khwaidigi awab nanglibasi Jeribam gi mongbung maitai khul asin oiri pauksi asina phangma paugi matungina di ngarang numidang pung mapalom taba matamda Jeribam district asigi manungsana leiriba maitai khul modbung usa tholamadi engang pokpida bom amasum nongmai round kaya marum kapsalaktuna akan mamong landa silakre masigi manungda modbung maitai khuldana khwaidigi hena akan mamong masing yamlaba bom kya sijinaduna landa rakhi hairi modbung maitai khulda leiriba maitai gi yum khara kapsalakpa bom na akai tui kya yawki Kuki Militant singna landa rakhi paduda khul ngakpa singna sunakalani gi marakta khuthonakhi adumainama nomai kapna baduda aso apanamadi misimina yawbagi paw leiti hairi thagdok sing asigi matangda khunja singna phangwa pawgi matunginadi Kuki amadi Mar Militant singna khut tharakraba matungda modbong maitai khulda combined force na coming operation sataki Militant singna akan mamong landa silakpadagi laifam leitaduna CRPF ki mateng launaba khunja singna changzaruba matamda yaraktabadagi Manipur Police Commando gi manakta satlubada changjafam pirakhi hairi
bom amadi nongmai masing khangdana kapsilakhiba modbung maitai kulasi Manipur lengana ngasi phawbada ngak senabagi lokhatpham thokpa thabak lokhatribasi khunja singna penaba phungdurakli lengakna modbung maitai kul kuki militant singi makutta tungkhraba matungda kari thabak pakhatpige haina khalibagi haina su khunja singna phungdokhi ngarang pangthokiba combing operation adu hek loibaga kuki militants na nongmai kapsilakhi madura mafam atuda CRPF amuk thamjalakhi CRPF laina kuki singna Jairawamda bunker samjinki kuki militants na satharkiba thawong asi khangna makoina takthokpa ngamdabasi khunja singna penakhidi haujuk modbong maitai khuldu lairiba khunja sing hainingai leitana awaba mai unari aduna kuki militants na bomb kapsilakliba mafam atuda su combing operation sathabiyu Madu natrabadi modbong maitai kul mangkhiba yabagi phibamda lairi Manipur miyamna jiribamgi miyambu kanbiyu haidenasu pausda makhatana phongdorakli atopa pawmana Zirarong United Front na nauna Yorokhiba sing taram okre Zirarong United Front ZUF ki arm wing oiriba Zirarong Tiger Force ZTF ki commander in chief Nixon Thoitak Allies Araibu hapkibaga Lois Gangmaibu Secretary to Ministry of Information of Publicity MIT oina haple haina Zensui Kamaina Lusingba Zirano United Front gi Mekedi gi Fongdorakli ngasi ZUF ki media cell Thadorakiba Sirolomagi matungina lup asigi General Secretary Aihong Rimario na honabi matungina nauna Commander in Chief Secretary to Ministry of Information and Publicity gi thaupugadaba miyoida appointment letter sing tha asigi hokiba tang anida khusinakre haidi Sholosina makhatana hai NSN Yogi Pinky Ubau Pamai NSN IM gi Maidi nang Newmai NSN K gi Lieutenant Colonel Alagbau Newmai NSN IM gi Lieutenant Angam Abonmai NSN IM gi Second Lieutenant Winting Sak Newmai masum lup asimaki Corporals Sangmai Golmaina ZUF Thazaduna lup asida Yorakpada Zirarong United Front ZUF na taran okli hadi Amaromda Hell Ground Suti da Ladiba ZUF ki Kedar Mangana Makogi Matauda Amu Hanjilakpada lup asina taran okli Nauna ZUF the Yorakpa Masum Suti da Lairuba lup ki Kedar Mangana Makogi Matauda Amu Hanjilakpa asina ZUF na Zirarong Furup Kidamak Asobo Taudang Lauragane Masum Lup Asibu Hena Mapangal Kankat Halagane Haina Zirol Asina Makatarakli Makasa Tarapoina Topapamana Chinjak Puthokli Balomi the Kuki militants na Kutabas Lamdam Sigi Purukudi Magna Condemned Topam to Kokomi Farmer Swing Bisnupur District ki Kumbi Kendra gi Fakak Sao Ikai Police Station gi Manung Sana Laiba Watha Lambi gi Lokolda Lauk Suduna Laibi Sapam Sofia Sai Kuntraga Maribu Koki Narco Terrorist na Dampi Reserve Forest Range tagi nongmai kapsinduna landa silaktuna hatkibabu Coordinating Committee on Manipur Integrity Kokomi ki Farmers Wing gi Makedigi akan mamong na condemn tarakli ngasi Kokomi office ta pangtokpa pawgi mifamda Kokomi Farmers Wing gi convener thoiben hai labukta lauksu nom libi laumi singda atamna landarakpa si thamoi sukna noaiti laufam sidagi meter sani rom lapna leiba bear shape ki Kiamta Hana Paupi the Kunjasan Lausu Sapani Asuk Yamna Nakpama Pamde Kuki militants in the Yamna Tantiba Monda Lausuzariba Maunhama Nomai Kap Tarakuna Hatkiba Mihasi Mipunkudi Magna condemned upon to it Loina Sinjak Putokli below me the Kutava Silamdam Sigi Mipunkudi Magna condemned upon to it Magna Makatana Hai Koko Migi Timna Tautopo Madura Satuna Yang Lubuda Subiesepki Security Sina Lady Maonda Yamna Tawoi the Bamadi Lapses Oibigi Mami Sound Tai Sound Ubapangi Maduna Maram where Kuki militants in a Sintaki no make capsulaktuna Lau Suzariba Laumi Hatkibigi Taudosi Tokani Tokriba Taudosiki Daita Langana Pugadavani Laumi Sina Sinza Putona Lau Lopo Matamshida Koki Sina Laumi Sinda Landara Pasina Laumi Sina Lavukta Kumduna Lau Lok Pasangbada Mi Paiva Pokale Hinasu Magna Makatana Fondoki Makasa Tarakpo in a top of Palmana Manipur Langana Sakot Torangi Tabak Sing Lepiraga Manipur Kanana Batabagana Pekatpiu Telem Dara Labuk the Lau Suringa Kuki militant singna no my capsinduna Laumi Nupia Mahaki Bataudo Dubu Baratia Kisan Sanga Manipurna Yamnakan Yaning the Bapundo Pagaloina Manipur Kanana Batongan Tarankara Pekatpiu Haina Marila never singi Puni Sing Slaki
ngasi major khulda leba Manipur press cup ta pangthokpa pawgi mifam amada sangha sigi general secretary telem darana hai Manipur sakhonaba tuan malup thoram kyas pekhatpiri state asigi hausi oirakliba phibam asidadi thabak punamak lepiraga Manipur kannanaba tongan bo wakhalun puthokpiduna honabiyo hanadagi satharakliba thawong asi sathaduna leiragadi lamdam hen awapamna taragani haibagi nungnang balai center amari state lenga ani punsinaduna terrorism gi thawong satharakliba sing pulap muthatpiro hainasu magna makhataki pawmisinga unaba mifam aduga mari leinana ngarang saiton wakha lambi gi labukta kuki militant singi makut leikidrabi laumi sapam sofia gi mafamda ikai khumna bu utuna minute ama tumina leptuna leiki amaromda laumi singna sana thanaba pothok mathau tai haina telemdara na phungdokhibaga loinana bharatiya kisan sangana su tha sigi taraga mapanda rabi crop ki campaign amaga loinana samelan ama pangthoklagani masida mari lainaba singna mateng pangwibaga loinana sarugya biu haina su magna phongdokhi makasa tharak poina to papom koki theory singna maitai singbu ngayok safu da yokpa ngagum phaningba matamda halabasu center na tumina yengduna leiba pnd KMWO mamang sai english singaniga kunga humdoi me ahumdagi Manipur thokliba koki theory singi lalasida maitai amadi lamdam asida khundari ba miyam kham thengna wabaga loinana koki theory singasina maitai singbu ngayok safu da yokpa ngagom nongmagi haningba matamda halabasu BJP na lusingba center lengangna khongrai niklaka yengduna leithokpasi Manipur gi miyam na pendi athuba matamda kanglup ani gi lalasi lusinna ba honaduna hanagu Manipur ingsikpa tangdulai taba lamdam ma ohenbi hoina kanglei pak minority welfare organization KMWO Manipurna press thokpa sirol aman hairi sirol asin hai ngarang su koki theory singna saiton gi watha gi labukta lau khawduna leijabi sahi kunthra ga mari rom surabi maunha amabu koki theory singna nongmaina kaptun hatkre hiramasi matang na center amadi state lengana thabak amata lakhot po udri thawong asina takpadi center amadi koki theorist manaraga maitai furup singbu muthanaba hotna rabra haibisini masidasnatana haukiba thakhara gi mamangda phayeng gi manungsanba kauktrukta mapam saksabi mauna mabu koki theorist singi launcher amadi drone attack ta laikhidre asiguma kaya si madi lainaba singna ngasi phawba action amata lokhatana lalasi maitai singbu aran ta handuna lakli hairi kanglup ani gi lalasi sahi ama makai henjilakpaga loinana singkhong singyada leiba maitai khul sing lau uba ngamnadre lau khawba lau yeibe hek kumbaga koki theory singna leptana nomai kapsinduna misam kya mipai thebai hale hairiba mafam sing asida center amadi state laingak na maitai singak selibani haiduna India gi lanmi mapai gakhalabus koki theory singna landaba uyuk yungmagumna yungduna lairi thawong asina takpari India gi lanmi singsu koki theory singi misangda leplabra haibadu sinare asigumba aran asan mirai naibigi thawong si makhatana tawbiganu amadi misam miyam ningtina ngak senbiyo hairi sirol asina hai lau uba ngamlaktaba asina Manipur ani suba saktang mayabigi akiba lairi hauji phawba lamdam asigi mitai seng phanglaktre super fine sengi mamal atia pakna wangli loinana nongmada sangdraba yadraba polam singi mamal phawba atia pakre miyam saba phangdabagi phibamda lakle asuk wani hinglingai seraksida senmi singi kusumaldi haikru manada yomli panamak singa si Manipur lengana yengsinbiyo hauju paliba BJP gi lenga si miyamna yamna thajaba thamli loinana hanadagi su thajaba thamduna lakli maram maduna hauji thokliba kanglup ki lalasi athuba matamda losinanaba hotnaduna ingsikpa Manipur ama ohenanaba hotnagani haibigi lengakta saungna thajaba thamli amaromda irangi mingda karbarwala suna potchagi mamal atia pakna wangli basimasu lenga amadi mari lenaba singna mi yengsang biu Manipur hiram khuding yenglu bada shot thabana nongmadi soidana mutkigadra haibigi singna balairi matam lairingaida Manipur gi puwari nainaduna Manipur bu mipal tangdaba lamdamam ohenanaba hotnaminarsi loinana lup asina lokolakwa thabak thoram singda miyam gi mating amadi support tawbina basu sirol asina puning singsilakli makasa tharak poina to perform jeribam susampur kangpok piamadi kaksing na singbuda operation sathaduna khulai kya marum fagat pangamkre
ngasi ayuk pung mga minute yang khairom tarak matamda nifuga taruk suba Assam Rifles ki Alpha Company samaga kuntra ka mathoi battalion gi BSF C Company nifuga taruk suba AR amati CDO unit kaksing gi apunba combined force satakiba operation da oyung utang pokpi hills range ki area da thibu humbagi thabak sathaba matamda khulai kaya marum fogat pangam lahari police ki paw gi matung in operation adu fogat pangam kiba khulai sing adudi Bio Feng Hand Set ama empty case mga 303 gi empty case tarakamari lethot empty case ama 7.62 empty case nipan 9mm light round amari pistol holster ama smoke grenade ama tear smoke shell mga 36 high E grenade ama country made 9mm pistol ama magazine ama BP jacket ani country made launcher pompi ama jungle boot zura ama fogat ki hari Amaram na ziribamgi mongbung village tangang satakibo operation da BP base mari magazine pounds taruk SLR taruk live single barrel cartridge mga fogat carry Susampur district ki Konom 5 village satakibo operation da 303 rifle modified ama country made 9mm pistol ani magazine ani SBBL country made taruk .22 ki country made ama inches live round nifugo taret AK live round ohum fogat carry Kangpopi district ki Sangobung village satakibo operation da su magazine yaudaba inches rifle ama country made pistol ani magazine ani single bore rifle ama local made 303 rifle ama hand grenade ani biofeng handset ama charger ama SLR magazine ama 303 rifle round taraga mga 7.62mm live round ama inches empty case kunga mga single bore empty case kumdraga niti forki pagalaba khulai sing mari lenaba police station da kusina kre haiden su paus da makata na su phongdorakli adu hauji ko inadi meyam paus su matanga se lusinjarage ama su meyam puna anauba update ngamina se na channel ski makai digi su meyang infam da makata na thamjari meyam puna anauba update ngamina se